Arambai News Guwahati da Maitilon ki pau tabiribasingbu ihan hamdamaktada chingangbam Suzitrani na khurumjari. Hojing asigi samlapa maribu pau sing lowirase. Ngasi ayuk Silchar da thunglakiba Assam ki CM Himanta Biswa Sarmana Silchar Circuit House ta paumishing da Mizoram ngomkai da ungkhatnariba sigi matang da maroiba wafam kaya phongdokre. Assam gi ngomkai satellite ki kuthang da ngak sengani. Mizoram na haikiba wa ngakte Mizoram ngomkai da commando lising mari thamlagani. Ngomkai ngakpa police singda ahenba thamagi tolop pigani SP amadi DIG na ngomkai gi matangda khanaduna leiringai Mizoram police na nongmai kapsilakibani mangjongna na thorang silaga chingthaktagi pungkhai muk leptana kaptharakhi yeknaba leibak amada togudaba thong adu yumlonaba Assam gi mathakta chatharakibani leibak amatagi machin manaw sing hatoklaga Mizo sing na haraukhi Mizoram gi CM ga taruklak wari sanakre Home Minister Amit Shah ga so ekhoi punna phaminakhrabani Assam gi lam inchi ama phawba piroi karigumba phibam amatada Assam gi territorial integrity kaiba yaroi adubo Assam gi oigera natragana Mizoram gi oigera micham singdi asoi angam thoktanabagi thorang Assam lengakna singani haiki Nakalamaromda ngarangi thodokta leikitaba Assam Police personnel mangagi imungda khetipron oina lupa lakh yankai pibaga loinana imungi miyoi amamamdasu lengaki thabak pigani aduga asokpa singdana lupa lakh amamam pigani lauthokre Numit humni di leikidraba police personnel singasigi mingda state mourn tauthokhibaga loinana Assam da machu ohumgi phiral tangkhai chingthaduna awaba phongdokani Hauzik thengna phangba paw amagi matungina Assam Police ki asokpa personnel amaso Silchar Medical College ta leikidre asumna leikidraba police ki masing taruk yokre Cheragasida Togdogasida Sokiba Kasar District ki SP airlift tawduna Mumbai da layingnaba pukre aduga Silchar Medical College tagi phibam lusilaklaba asokpa police personnel anisu akhanaba plane amana Guwahati Medical College ta purakre CM Himanta na sokpa singa wari sanaringai ngarangi thodokta leikidraba Assam Police ki Nazrul Hussain gi loinabi siengbi mamangmaktada wantharakpagi thodok amasu ngasi thokhi Panba yai Dholai Kabugansta Assam amadi Mizoram lambi hojik thingjinduna thamkhre Adubu Mizoram gi maikaidagi thadorakhiba chirol amagi matunginadi IGP Assam Police na luchingba khulai matik chana paiba police personnel chani mukna Mizoram gi lam vairangte autorickshaw stand da laklaga kaihaurakhi Mizo micham singda Assam Police na phuba cheiba kaya tawkhi Union Home Minister na Mizoram amasong Assam gi Chief Minister singda wari sanaraba matungdata Assam Police na duty post agi handokhibani haiki Cheragasida Assam amadi Mizoram ngomkhai wathoki dai Home Minister Amit Shahani haina Rahul Gandhi amasong MP Gaurav Gogoi na hairakre Panba yai Mizoram Police ki kahenba thongi wahauda Lok Sabha amadi Rajya Sabha animakta ngasi irang thokhi AICC na su member taret ki oiba team ama Assam amadi Mizoram ngomkhai yengsinaba thagadori team asida Bhupen Bora Devrabata Saikia amadi Pradut Bordoloi yaugani Assam ngomkhaidagi kilometer 10 muk Assam manungda Mizoram na changsinduna leiri CM Himantana nedagi convener oiraga asigumba thodok karamna thoklibano Kendra amasung state lengak animak ngomkhai wathok laksinba ngamdre haina Congress na akanba maral su sirakli Cheragasida Assam amasung Mizoram gi Chief Secretary Singh New Delhi da laknanaba Union Home Secretary Ajay Kumar Bhalana ngasi kaurakre Assam gi ngamkhai ye chayet naba si Mizoram da tanatana yumlo nariba Meghalaya ga su chayet naba leirakli Mizoram da ngarang ngamkhai gi chayet nabagi wahaudagi hingsa gi thodok thokiba numit asimaktada Assam ga Meghalaya ga su unkhatnakhi Meghalaya gi Jirang constituency gi makhada leiba ngamkhai khungang long khuli da Meghalaya lengak na yungba electric post mari Assam Police personnel singna lokthokibadagi area sigi miyoi sing amade Assam Police ki marakta unkhatnarakhi adubu mitna sing hobadagi ngamkhai asigi wathokte laksin bangamkhi Assam gi Tokyo Olympic ta saruk yaribi amatangaraba athlete Lovelina Borgo haina KG humpumapan gi welterweight category da ngasi mahaki lamba German gi boxer bo ahum ani da thindatuna maithiba pikhibaga loinana Lovelina Borgo hai quarter final changkhre lagliba July 19 da quarter final sanagani BTAD da ahanba satra linkhalamba satradhikar Hare Krishna Mahanta ata ngasi leikidre Borolanda satra kuntraum doi linkhatuna Boro Rabha Garo amadi Nepali singbu Sankarya dharmada pusinduna Vaishnav khunai ama semlam khiba satradhikar asi Boronga Juli da leikidabane masagi chahi 34 pansukre
ngasi Assam da anouba SOP ama leingakna thadorakre SOP asi lagliba July 18 fawba chatnagani Golaghat amasung Lakhimpur dadi complete lockdown laikhigani adubu Jorhat Tinsukia Sonitpur Bishanath amadi Morigaon dadi lockdown khajik komthokibaga loinana nungthil pung ama fawba dukan amadi kaithel sing hangani pungani dagi curfew thamgani Nakalamaromda Kamrup Metro yauna atopa district kunmanga dadi thoidokpa ahongba leitre hanagumna numidang wairam pung manga dagi curfew hogani inter district chathok chasindasu athingba thamkigani hairi World Meeting Convention WMC Assam Unit ka khusam naduna chatminariba Justice Demand Committee for Madhutila Rape Victim na maruaina Assam gi Civil Society Organization amasung lanai miyoi singi puning chingsiladuna case asigi charge sheet sem saba loire amadi trial yamna thunamak session court ta horagani khanghalakli adubu Madhutila na apikpa khungang ama oibaga loinana senthoksu watpa loinana victim masamaksu sel thungi phibam phattaba maramna Manipuri miyamna chongthoraktuna angam sel gi manpower gi amadi legal expertise na chingbagi mateng pangbinaba WMC Assam Unit na mayamda haizarakli Tokyo Olympic ki silver medalist Saikho Mirabai Chanu ngasi nungthil pung amaga minute nifu muktabada Imphal airport ta chief minister amadi miyamna lei pareng huktuna taramna okre chief minister masamak airport ta laktuna Mirabai bu oklaba matung CM gi gari da haptuna puraklaga youth affairs and sports department na sinduna palace compound da leiba city convention center da mahakpu taramna okay Thoromasida Mirabai Chanuda additional SP sports ki appointment letter loinana incentive award oina lupa crore amagi check su CM na khusinakhi India gi oina chawthok chariba mahakpu okpagi thoram yamnamak chawna pangthokpa yabani adubu covid laichada sinamaram oiraga pikna pangthokpani tungda amuk chawna pangthokigani CM na haikhi Tokyo da lairibi boxer Mary Kom su goal lawaya bagi thazaba lay Mirabai chahi yamna nauri Olympic Games ahumari yawba yakigani boxing amsung weightlifting yauna affiliate association sing da chahi gi grand pinanaba cabinet ta puthoktuna warep logani hainasu CM na makata na phongdokhi Covid ki athingba laina Manipur gi tangna phangjabi mamom asibu oknanaba airport tagi city convention fawba lambi lamsang miyamna pareng lengki Mirabai nasu makna Olympic ta silver medal lawrak pangamla basisu Manipur miyamgi thaujal amadi nungsi miyengnani haiki Manipur curfew amuka sangdokre July 19 dagi August 3 phawba cheyolamagi oina curfew sangdokhibani bank gumna insurance office singsu numit humni ayuki pung 10 dagi nungthil pung ani makhai fawba hangba yagani home delivery gi potlam singi manungda manama sing sanga amadi cheng hawai su yauragani authorized delivery staff na thongdoklaba achathak singsu home delivery tawba yagani haire Wangjing Tentha Kendra gi lomi yangkhai mukta sprinkler set amadi power sprayer sing kendra sigi MLA Paunam Brojen gi miyeng makhada Wangjing Tentha Kendra lomi lupna ngasi yenthokre Kendra sigi lomi sing the mangarak suboina Department of Agriculture gi makhada subsidized rate ta yenthokibani makhata na pinanabasu thorang tawhigani haina yenthopagi thoramasida lomi loop ki president Paunam Santi Kumar na phongdorakli Covid ki khudong chawa lawduna pot ki mamal hengat pa tokpiyu haina all Manipur nupi marupna lalon ba khuding makta appeal tawrkhibaga loinana lenga ki mafamda su pot ki mamal hengat handana ba wakat thangalakli Urea amadi atai har sing mamal hena lawri basisu khudakta control tawbiyu amadi har phangnadri basi khudakta phanghanbiyu haina lubasigi president Sakhina hairakli Meghalaya gi BJP MLA Sanbor Sulai Conrad Sangmana luchingba cabinet minister oina ngasi wasak lawkre State Party President Ernest Maurina recommend torokpagi matungina Health Minister El Heki Mahud Sanbor Sulaina silagani CM Sangmana haikibada masi BJP gi kotani BJP na Sanbor Sulaibu hapnanabagi warep lawkibani maramaduna El Hekna Sanborbu mafam piba tabani su haiki Meghalaya gi is Khasi Hills ta hokiba pung nipunipan gi manungda miyoi kunmathoi sikibagi manungda 18 de vaccine kaptriba singni aduga anina first dose kapkraba singni maramaduna hauzik lagliba wahangna covid ki second wave asi mayok nanabagi damak Meghalaya da kari maramgi damak vaccine kapagi khongjang yangna changsindribano haibasini
ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 19,734 ꯐꯪꯈꯤ꯫ 135ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯦ, ꯑꯗꯨꯒ 92,363ꯅ ꯀꯣꯚꯤꯗꯇꯒꯤ ꯅꯥꯕ ꯐꯔꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯒꯥꯂꯦꯟꯗ 110, ꯃꯅꯤꯄꯨꯔꯗ 1,165, ꯃꯦꯘꯥꯂꯌꯥꯗ 710 ꯑꯃꯗꯤ ꯑꯁꯥꯝꯗ 1,163 ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡ ꯐꯪꯈꯤ꯫ ꯑꯁꯥꯝꯗ ꯃꯤꯑꯣꯏ 19, ꯃꯦꯘꯥꯂꯌꯥꯗ 9, ꯃꯅꯤꯄꯨꯔꯗ 11 ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ 5 ꯂꯩꯈꯤꯗꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯃꯥꯂꯦꯝꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯅꯥꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 1,17,19,358,738 ꯌꯧꯈ꯭ꯔꯦ꯫ ꯁꯤꯕꯒꯤ ꯃꯁꯤꯡꯅ 1,99,69,813ꯅꯤ, ꯑꯗꯨꯒ ꯐꯔꯛꯈꯤꯕꯒꯤ ꯃꯁꯤꯡꯅ 1,18,63,82,9,7 ꯌꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯆꯌꯣꯜ 3 ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯀꯣꯚꯤꯗ ꯑꯅꯧꯕ ꯀꯦꯁ ꯐꯪꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ 22ꯗꯅꯤ ꯂꯩꯉꯥꯛꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯐꯪꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯀꯦꯔꯂꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯇꯅꯤ, ꯑꯗꯨꯒ ꯀꯦꯔꯂꯥꯒꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯀꯣꯚꯤꯗ ꯀꯦꯁ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ, ꯂꯣꯏꯅꯅ ꯃꯦꯘꯥꯂꯌꯥ, ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ प्रदेशꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯀꯣꯚꯤꯗ ꯀꯦꯁ ꯋꯥꯡꯈꯠꯂꯛꯄꯒꯤ ꯂꯤꯁꯇ ꯌꯥꯎꯔꯤ꯫ यूनिक आइडेंटिफिकेशन अथॉरिटी ऑफ इंडिया UIDAI की अनौब नियम अमगी मतुंगिना चही 5 की मखादा लैबा आंगांगसिंगी आधार सेंबदा फिंगरप्रिंट अमदी मिट की स्कैन तौररोय हाइरे। आंगांगसिंगी ओइना हिगोक मचुगी बाल आधार कार्ड ओइना पीरगनी, अदुबु चही 5 हेक सुबगा मखोगी बायोमेट्रिक तंगाइफदना अपडेट तौगदबने। चही 5 की मखादा लैबा आंगांगसिंग अदुगी आधार इशू तौबदा फोटोग्राफती लौगनी हाइरे। अरोइबदा ngasi ki tentakpa maroiba pau khara मपुंग फाना वैक्सीन डोज अनिमक कापथोक्लबा पैसेंजर सिंह मणिपुर चंगलकपदा कोविड टेस्ट तौबगी मथौ ताररोय हाइना मणिपुर लेंगाकना लाउथोखरे। प्रोफेसर प्रभा शंकर शुक्लाना नॉर्थस्टर्न हिल यूनिवर्सिटी नेहू की वाइस चांसलर ओइरगने। अरुणाचल प्रदेश की कोनुंग शहर ईटानगर सारीबा लम हेक्टर 410 कोनबा होलोंगी एयरपोर्ट लागलिबा ऑगस्ट 15 हांगदोक्लगने। आंगांगसिंगी वैक्सीन ऑगस्ट तगी फंगलबा याय हाइना यूनियन हेल्थ मिनिस्टर ना हाइख्रे। गुजरात लैबा हरापन सिटी धोलाबीरा यूनेस्को की 90 वर्ल्ड हेरिटेज टेग फंख्रे। पोर्न फिल्म की वाथोक चेनबा राज कुंद्रा निमित 13 की ओइना जुडिशियल कस्टडी थाख्रे। पेगासुस वाथोक जर्नलिस्ट एन रामा अमसुंग शशि कुमारना सुप्रीम कोर्ट केस तौख्रे। कागी रूल सेंबगी मतंगदा केंद्र लेंगाकना मतम खरगा मुक लौथनिंबगी वाफम फोंदोखरे। यामद्रबदा जनवरी 9 फाउबा का इम्प्लीमेंट तौदबा याना लैरी। क्रिकेट प्लेयर कुणाल पांड्या कोविड पॉजिटिव होइबदगी इंडिया मदी श्रीलंका की मैच यैथोखरे। बिहार लेंगाकना स्टेट असिदा कोविड न लैखिदबा मियोय 8,900 की इमुंगसिंगदा एक्स ग्रेसिया ओइना लुपा लाख 3 पीरगने। वेस्ट बंगाल की चीफ मिनिस्टर ममता बनर्जी नंगसी प्राइम मिनिस्टर नरेंद्र मोदी का न्यू दिल्ली दा उनखरे। बासव राज बोमाइना कर्नाटका की CM ओइना हयेंग वासक लौरगने। बोमाइ लिंगायत की लुचिंगबनी अमसुंग CM ओइरंबा VS येदुरप्पा की यामनमक नक्सिनबा मियोइने। UK दा अनौबा कोविड स्ट्रेन अमा फंख्रे। B1621 हारगा खंगनबा वेरिएंट असिना फंगलिबासी UK खक्तदने। वेरिएंट असी हौखिबा जनवरी थादा अहानबा ओइना कोलंबिया दा आइडेंटिफाई तौखिबने। वेरिएंट असिगी लौनगनबगी चांग नत्रगा वेरिएंट असिदा वैक्सीन की इफिकेसी रेटसु खंगबा ngamle। बांग्लादेश सिबगी मसिंग अमदी कोविड केस यामनमक वांखलकपदगी अनिसुबा ऑक्सीजन एक्सप्रेस बांग्लादेश की दमक इंडिया थादोखरे। US तामुकसु कोविड केस हेंगलकपदगी हाना थमलंबा ट्रेवल रेस्ट्रिक्शन सिंग लौथोखिरोय लाउथोरखरे। अमदी चाइनादा अंगकपा इसिंग इचाउ हंथद्रिंगै मरगसिदा अवांग नोंचुप थंगबदा लैरिबा अरिबा सिल्क रोड सिटी ऑफ दुनहुआंगदा मीटर 100 हेन वांगबा उफुल वाइफुल पुबा अकनबा सैंडस्टॉर्म हुमलकपदगी ngasi चाइना की दुनहुआंग पुमममखरे। मसी चही 10 की मनुंगदा सिटपा ख्वाइदगी कनबा डस्ट स्टॉर्म हाइबदु ओइरे। ngasi grenadi Arambai News Guwahati da Maitelongi Pau Sudokchaba matang installation jabaga loinana tabiriba singbo amkasu hanna khurumjari।